그나 물자도 그나 물자 그나 물자다 그나 물자도 지게 돼 자자 그나 그나 물자다 자다 그나 너 타오는 많이 타오는 자다 그나 물자다 그나 그나 지게 자 그나 Tana to no. Ha. Hey no. Hey đó kìa. Xong nó bị khủng một con tàu mà. Ulsa. Làm quy đã bagi matung da ise. Nahan gai sana ba torom. Numit kya ni sure. Hafta am hel mal. Masi di sana gen kumdari. Video se ni am do jala. Aya. Ai video mamang ta thagat pa jo video ni ena. Kena tau video do. Ai do. Ai nik tanam di tau ne khutna pai ba duna ya da tau ne. Masi di handle yaw re. Nik pa khara phai phate comment tau biro. Khongje leitheki bidagi sana ya da na kuira bane sanda ba hafta ani muk suram ne ngasidi sana gen kumdara kone maha yaw dore kumdara ko dong nakale khongje sana ya dore ya ga khane no thili thili chui sing ka ka kumdara to bode khongje ke ge law khoi ta ju walking cha gen sakhi ma kalai le khap jan mai walking je kalai de karom na khan chat li walking Chat ông đồng mà rồi mà thích là bring siêu rồi nhiều đấy sao nó player mấy em này sao đấy thế sao nó rồi hay là bạc mấy em mà wow mấy mọi Hi, free rồi. Hi. Awang mau player am này. Em sẽ thổi ông xả đấy. Next marathon này nè. Nó sẽ thổi sang này ngay đấy. Thôi ao một hai đi sang đấy, thôi cua rồi ngay. Next, thôi cái này, thôi cái một thân. Ông thôi ông sang đấy ngay gì? Nung xong dần thế mọi. Thì player hãy qua đây này. Xin lỗi, Sanju sẽ qua mà này, sang nào mà bỏ thả. Nang cua không? Cua rồi. Next sao? 농 해야 동안들 하 사나바 플롭 쳤 동안에 시 농주래 여기 농 제가 이제 다 그래 네 맞나 보러 돌아봐 보러 돌고 partner가 보러 돌고 partner가 아 진짜 아서는 밤이 이제 아프거든 Aku yang puan ba yo. Aku yang puan ba. Aku ini mesti anu boga angai juga puan ba. Selalu sana ni mai kangbu. Masa kuti kan nok jelek kan cái story. Ôi chú đấy sana beloi rồi yum hal này kok. Tamo thôi ba hay. Mình sẽ là các cái chặt. Cây đồ là cái sao? Sao cây đồ là cái? Cha, sao cây đồ là cái? Tapi thay mà để đây là đi về nó tao. Khá là bay bi của tao cái đó. Bay.
ꯑꯒꯨꯕꯤꯒꯤ ꯇꯧꯕ ꯅ꯭ꯌꯨ ꯀꯩꯅꯣꯝꯃ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯆꯥ ꯍꯦꯛꯇ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯁꯦꯝꯃꯤ ꯉꯁꯤ ꯁꯤꯛꯀꯤꯝꯗꯁꯨ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯕ ꯃꯤ ꯀꯌꯥ ꯁꯨꯔꯦꯕ ꯃꯤ 8 ꯁꯨꯈ꯭ꯔꯦ ꯑꯩꯁꯦ ꯉꯁꯤ ꯁꯥꯟꯅꯔꯨꯔꯒ ꯀꯥꯈꯠꯂꯛꯄꯗ ꯑꯩꯈꯣꯏ ꯇꯥꯅ ꯁꯣꯝꯗ ꯉꯥꯒ ꯊꯣꯡꯊꯔ ꯐꯖꯅ ꯊꯣꯡꯊꯔ ꯂꯩꯔꯝꯃꯦ ꯑꯩꯅ ꯊꯣꯡꯗꯣꯏꯅꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯩ ꯊꯣꯡꯗ꯭ꯔꯦ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯉꯝꯃꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯅ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯨꯏꯔꯦꯕ ꯃꯥ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯖꯦꯅ ꯃꯥ ꯉꯁꯤ ꯍꯥꯏꯔꯤ ꯑꯗꯣ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯅ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯍꯜꯂꯛꯑꯒꯦꯕ ꯑꯗꯣ ꯍꯥꯞꯇꯤ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯍꯜꯂꯒꯦ ꯆꯥꯕꯒꯤꯗꯨꯅ ꯃꯊꯪꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦꯕ ꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯒ ꯆꯥꯕꯒꯤꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯃꯥ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯦ ꯁꯨꯝ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯂꯥꯛꯏꯗꯅꯀꯣ ꯑꯗꯣ ꯃꯥꯁꯦ ꯆꯦꯟꯖ ꯑꯅꯧꯕ ꯃꯥꯁꯦ ꯃꯤ ꯎꯔꯀꯥꯟꯗ ꯃꯆꯤꯟ ꯇꯨꯝꯊꯣꯛ ꯇꯧꯕ ꯑꯃ ꯇꯧꯔꯤꯕ ꯆꯪꯈ꯭ꯔꯦ ꯃꯣꯃ ꯑꯩ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯒꯦꯅ ꯀꯟꯅ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯅ ꯃꯁꯥ ꯉꯥꯟꯈꯠꯂꯛꯏ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯥ ꯃꯁꯥ ꯀꯟꯅ ꯉꯥꯟꯈꯠꯂꯛꯏꯗꯣ ꯋꯥꯏꯒꯗꯤ ꯐꯖꯅ ꯇꯩꯈꯠꯂꯛꯑꯦ ꯃꯥ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯈꯤꯒꯦ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯆꯥꯕꯒꯤ ꯃꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤꯝ ꯐꯪꯗꯦꯀꯣ ꯍꯥꯏꯕꯗꯤ ꯑꯣꯛꯀꯨꯝꯕ ꯑꯗꯒꯤ ꯁꯟꯒꯨꯝꯕ ꯍꯥꯃꯦꯡ ꯅꯨꯃꯦꯡ ꯌꯥꯝ ꯋꯥꯅ ꯐꯪꯉꯦ ꯐꯪꯉꯒꯁꯨꯀꯣ ꯑꯗꯣ ꯑꯣꯛꯀ ꯁꯟꯒꯗꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯊꯥ 2ꯃꯨꯛ ꯁꯨꯖꯜꯂꯛꯑꯦꯕ ꯐꯪꯗꯗꯅꯀꯣ 2-3 ꯁꯨꯖꯜꯂꯛꯑꯦ ꯑꯩꯗꯤ ꯌꯦꯟꯁꯤ ꯀꯌꯥ ꯄꯥꯝꯗꯦꯕ ꯑꯩꯗꯤ ꯑꯇꯣꯞꯄ ꯁꯟꯒꯨꯝꯕ ꯑꯣꯛꯀꯨꯝꯕꯅ ꯑꯣꯛꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯩꯅꯣꯕꯨꯗꯤ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗ ꯏꯁꯥꯁꯦ ꯆꯥꯎꯈꯠꯄꯅꯤꯅ ꯆꯥꯕꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦꯅ ꯑꯣꯛꯄꯨꯗꯤꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯁꯟꯗꯤ ꯑꯩꯈꯣই ꯌꯥꯝ ꯆꯥꯕꯅꯦꯕꯀꯣ ꯑꯣꯛꯇꯤ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯁꯨ ꯆꯥꯗꯕ ꯑꯗꯨꯅꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯆꯥꯗꯕꯅꯤ나 ꯑꯣꯛꯁꯦ ꯁꯟꯅ ꯍꯦꯟꯅ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯁꯟꯗꯒꯤ ꯀꯩꯗꯒꯤ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯣ ꯁꯤ ꯍꯦꯛ ꯐꯪꯉꯛꯄꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯝꯇ ꯆꯥꯒꯦꯅ ꯉꯥꯏꯕꯅꯦꯕ ꯑꯗꯣ ꯐꯪꯗ ꯂꯩꯔꯦ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯐꯪꯉꯦꯅ ꯍꯧꯖꯤꯛ ꯁꯥ ꯉꯥ ꯂꯣꯏ ꯐꯪꯉꯦꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯣ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯑꯞꯂꯣꯗ ꯇꯧꯈꯤꯒꯦ ꯑꯗꯣ ꯁꯣꯝꯗ ꯑꯩ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯨꯝꯅꯕ ꯇꯧꯔꯦ ꯅꯨꯡꯗꯥꯡ ꯀꯩꯅꯣ ꯇꯧꯁꯜꯂꯛꯇꯅ ꯑꯉꯥꯡꯗꯁꯨ ꯇꯨꯝꯅꯕ ꯇꯧꯔꯦ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯧꯗꯣꯏꯁꯦ ꯆꯥ ꯐꯂꯥꯡ ꯀꯣꯂꯣꯝꯁꯦ ꯄꯥꯏꯔꯒ ꯈꯔ ꯀꯜꯂꯒ ꯁꯥꯟꯅꯔꯦ ꯀꯣꯂꯣꯝꯗꯣ ꯄꯥꯏꯍꯟꯒꯅꯨ ꯆꯥꯊꯣꯛ ꯑꯩꯈꯣꯏ ꯇꯥꯗ ꯁꯨꯝ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯃꯁꯦ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯇꯥꯎ ꯁꯦ ꯇꯥ ꯁꯦ ꯍꯩꯃꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯃꯥꯏ ꯈꯨꯝꯂꯦ ꯁꯤꯗ ꯍꯥꯏꯌꯣꯕ Good night. ꯁꯦ Good night. Good night. Good night. Bye bye. Bye bye. Bye bye. Bye bye. Masa. Lotion dari kami yang good night. Masih kita bilang je loy. Sana kita apa video dah mungkin nasi.